Imphal West ki banung chana laiba Lairen Kabi awang lekai dengasi Sekmai Kendra MLA H Dingo na nouna saba meira baibi sangkam waiting set ama ribon kaktuna sangakhre thoram aduga mari lenena MLA Dingo na fongdok kibada Lairen Kabi SC mamang dadi yamna fibam sokna lairami adubu hauzikti LD MZNREGA gi banung chana sakiba meira sang asi ngasi sangaba si yamna nungaiba fawi mamang dasu masak tokpa club ama saduna miyamda khutsin nakhre Sekmai Kendra development gi oina asigumba asi ngasi fawba pangthoktuna lakli amaramda Sekmai Kendra asi lambi thong khudong chadaba kaya mayoknari masi karigumba sarkar ama thubada semlakpa thoklabadi masigumba khudong chadaba asi lehendena bana honagani haiba wafam singsu fongdokhi nuai ba numira ma hai thai khoi Lairen Kabi gi development program gi makha chathjar poina mamang da khoi Lairen Kabi da achouba yan masak thokpa club building ma khoi sangakhre ba matungda madugi development gi makha chathjar poina khoina Lairen Kabi sire da khoi waiting shed kam mara pai bi sangama khoi engineer ga gi khoi MLA LD share 25% dugi makha anung channa khoi hariba waiting shed asi khoi Lairen Kabi kadang mangi caretaker aduga khoi members pa punna khoi kokchung jana rakanda khoi matoina khanajaram matungda hariba development program si khoi package chabani haiduna ai na da phorok chaning mutune